ऑटो ड्राइवर फूबद सियनब फारी थासी तरागतरे की नुमिदांग कांगपोकपी डिस्ट्रिक्ट की मोटबूंगी प्रेसिडेंशियल कॉलेज मनाक्ता कामजोंदगी लागलगा कंगला तोंगबीद लेरबा किंगसन कसुंग कौबा ऑटो ड्राइवर अमा फूबद सियनब मोटबूंगी के फोइपी खुलदगी एस लौभुम सैकुन मपन कौब नहा अमा कांगपोकपी पुलिसना फारी मा कोर्ट पुथोलबा मतुंग नुमित मरीनी की पुलिस कस्टडी लौरे हारी अमरोमदना NSN के द अथिंगबा मिनिस्ट्री ऑफ होम अफेयर्स ना ngarangdagi hauraduna NSN khaplang yauna Lalhouba asigi faction punamak amasum wing amadi frontier organization singbu leba asigi sovereignty amasum integrity ki mayukta prejudicial activity sing sathai habi ki maral sahi manga gi oina athingba thamle haina lakthokre Sarisar ki Narayanpur security force na Maoist Lalhouba ani hatkre khutongna balep 3 sahi asida Sariskat Maoist Lalhouba sani gani fugotre hatkre anti Maoist operation sa thabalep 3 Sarisar ki Narayanpur district leiba Abu Zaman area the security force ka CPI Maoist sing akan mamon khutongna bada haujuk phaw da Maoist Lalhouba ani siri atopa kaya soklam gani thajanari Sarisar ki konung Raipur dagi kharom da kilometer samri rom sathok laga mafam asida security force na ngarang ayu angan bada thihum ki thabak sa thabada umang da hana lairamba Maoist Lalhouba singna numai kap thorak padi khut thokna khirakhibani paushna iba matam phawbada Abu Zaman area gi tuan mafam da security force singa Maoist Lalhouba singa leptana khutokna khi security force na hat pangam khraba Maoist Lalhouba ani adurigi AK47 rifle amasum pokhaiba yaba pholam kya recover tabgam khi shi khraba Maoist Lalhouba ani adugi masak maming di hauzu phawi oina khangmamdri makata na khutokna khi gadawri hari center laingak na mathang sahi gi march phawbad leba asitigi Maoist sing mapung para mothaki gani haine security force sing da anti-Maoist operations at Halakusida Sahi Sigoina, House Power Tuan ba security forcing na Sadiskat Maoist Lalhouba Saniga Nifuga threat hatri, Pakogi Manung the Maoist Kimako Homulusimba Kiamasu, Nupi Lalhouba Kias Yau Kravani Hanisu, Paus the Makatana Pundurakli BJP na Congress ki ribasibu karigino iboi India bu maning tamna bu honar khiba amasum ning tamlaba matung ngasigi oiriba modern India's oirakna bu honar khiba Congress ki lusingba singbu BJP na khanglibra khangna khangsinitri haibduna BJP gi Congress sairaga loire haibagum lairiba su BJP na Congress bu asugyam kiriba karigino haina Chief Minister ohumla oiramlaba matung haujingna Congress Legislature Party ki leader oiriba Okram Ibobina phungtokre hairebo afam Manipur lakhiba AICC gi secretary Manipur in Charles Christopher Tilakna state asidasu Rahul Gandhi na haudokiba bot sor gadi sorgi signature campaign haudoladuna hangang block congress committee na sinduna hangang mele kaida pangthokpa thoram na saruk yaroduna phongdokhibne hari o ibo bin hai lebak sinba tuna congress na sa tharakliba bot sor gadi sorgi signature campaign hangang block congress committee na sunga sidagi mafam sida haudokle BJP na kari aranba tawkhrabagi haiduna congress lusingbo lok sabha opposition leader Rahul Gandhi na asoiba aranba sing puthoklagani haibigi pau khanglabra khangdri haikena su pau sta phungdokli Kabokai gi attack Nupimacha Sire Madhya Pradesh ki Barwani district Kabokai gi attack sahi nipan khakta ngairibi Nupimacha ama sikri haina officials na phungdokre officials sing dugi matungina thaudo du ngarang Barwani district ki Rajpur subdivision ki manungsan laiba kirta phalia khunda thokibani laikhidrabi Nupimacha dugi mami gita ko wi haina phungdokladuna makhoi naiki ma ki mama masum atai labor single loinana phama mada lairingai da Kabokai duna attack torakibani ma ki mama masum atai singa Laubadi Kabokai du sin krapa matung Nupimacha du community health center amada pukhatki adubu shina purakle haina doctor singa lakthoki haina makoina phungdokli Divisional Forest Officer DFO Assist Bansodana haiki hauju Kabokai du gi khungul lina ba masum phana ba khonari hairi NRC satnaraba matungda asuma census ta delimitation tawgadabani saisigi March ki tang 19 Supreme Court of India na tha ohum gi manungda India gi awang nongpok ki state Arunachal Pradesh Nagaland Manipur amasum Assam gi delimitation ki thabak loisin gadabani haina matam pikhrabani na Manipur gi oina su asengba asumba census ta yumpham oiraga delimitation tawgadabani madu natrabadi delimitation tawba maram sadi habedu gi aset pa phireb ama lomina basangi Manipur da Myanmar Bangladesh yauna atai
ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯣꯁꯤꯡꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛꯇꯤ ꯑꯃ ꯐꯥꯎꯕ ꯇꯧꯗꯨꯅ ꯁꯦꯟꯁꯁ ꯑꯃꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯒꯤ ꯋꯥꯐꯝꯇꯃꯛ ꯋꯥꯔꯦꯞ ꯂꯧꯕ ꯍꯥꯏꯕꯁꯤ ꯅꯥꯀꯜ ꯅꯥꯝꯃꯇꯒꯤ ꯌꯦꯡꯕ ꯑꯆꯧꯕ ꯑꯔꯥꯟꯕ ꯑꯃꯅꯤ ꯑꯁꯣꯏꯕ ꯑꯃꯒꯤ ꯃꯊꯪꯗ ꯑꯁꯣꯏꯕ ꯑꯃꯃꯨꯛ ꯍꯦꯟꯖꯤꯟꯅ ꯇꯧꯁꯤꯟꯕꯒꯤ ꯊꯧꯑꯣꯡꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤꯒꯤ ꯃꯑꯣꯡꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝꯗꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯑꯃꯗꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯟꯕ ꯎꯔꯤ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯑꯁꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄꯒꯤ ꯆꯌꯦꯠꯅꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯦꯟꯁꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯦꯛ 1948ꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯎꯁꯤꯟꯅꯗ꯭ꯔꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯏꯪ 2002 ꯁꯦꯟꯁꯁꯇ ꯆꯥꯟꯗꯦꯜꯒꯤ ꯆꯥꯛꯄꯤ ꯀꯔꯣꯡꯗ ꯆꯥꯗ 119 ꯃꯤꯁꯤꯡ ꯍꯦꯟꯒꯠꯈꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯁꯥꯏꯀꯣꯛꯇ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯗ ꯆꯍꯤ ꯑꯃꯗ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯍꯤꯁꯇꯣꯔꯤ ꯂꯩꯇꯕ ꯃꯤ 2,200ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯛꯈꯤ ꯍꯧꯈꯤꯕ ꯏꯪ 2002ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕ ꯑꯗꯨ ꯆꯤꯡꯒꯤ ꯁꯕ ꯗꯤꯕꯤꯖꯟ 7ꯗ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯝꯈꯤ ꯑꯗꯨ ꯆꯤꯡꯒꯤ ꯁꯕ ꯗꯤꯕꯤꯖꯟ 7ꯗ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯝꯈꯤ ꯃꯁꯤꯒꯤ ꯆꯌꯦꯠꯅꯕ ꯑꯁꯤꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯈꯤꯗꯦ ꯏꯪ 2002ꯒꯤ ꯁꯦꯟꯁꯁ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯞ ꯁꯕ ꯗꯤꯕꯤꯖꯟꯗ ꯃꯤꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯆꯥꯗ 169.69ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯈꯤ ꯃꯥꯎ ꯃꯔꯥꯝ ꯁꯕ ꯗꯤꯕꯤꯖꯟꯗ ꯃꯤꯁꯤꯡ ꯆꯥꯗ 199.12ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯈꯤ ꯑꯃꯁꯨꯡ ꯄꯥꯎꯃꯇꯥꯗꯅ ꯆꯥꯗ 122.63ꯒꯤ ꯆꯥꯡꯗ ꯃꯊꯪꯁꯤꯠꯅ ꯍꯦꯟꯒꯠꯈꯤ ꯆꯤꯡꯒꯤ ꯁꯕ ꯗꯤꯕꯤꯖꯟ ꯈꯔ ꯑꯁꯤꯗ ꯍꯦꯟꯒꯠꯈꯤꯕ ꯃꯁꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯃꯃꯥ ꯑꯃꯅ ꯆꯍꯤ 12ꯗꯒꯤ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯆꯍꯤ ꯑꯃꯗ ꯑꯉꯥꯡ 2ꯔꯛ ꯄꯣꯛꯄꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 10ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯄꯣꯛꯄꯒꯤ ꯔꯦꯁꯤꯌꯣꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ 2.1ꯅꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯍꯦꯜꯊ ꯁꯔꯚꯦꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ 1.77 ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯅ 2.34 ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯑꯣꯏꯅ 2.94 ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗꯤ ꯀꯨꯀꯤꯖꯧꯁꯤꯡꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯨꯔꯆꯥꯟꯄꯨꯔ ꯈꯥꯡꯄꯣꯛꯄꯤ ꯐꯦꯔꯖꯣꯜ ꯇꯦꯡꯅꯧꯄꯥꯜꯗ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯂꯩꯁꯤꯜꯂꯛꯄꯅ ꯆꯤꯡꯃꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯂꯥꯈ ꯀꯌꯥꯅ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯇꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯄ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯃꯤꯠꯅ ꯎꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯇꯅꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯋꯥꯐꯝ ꯗꯣꯀꯨꯃꯦꯟꯗ ꯌꯨꯝꯐꯝ ꯑꯣꯏꯍꯟꯁꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯍꯨꯠꯁꯤꯡ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯇꯧꯗꯕ ꯍꯥꯏꯕꯗꯨꯁꯨ ꯂꯦꯞꯂꯤꯕꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯅꯣꯔꯠ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ 4ꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯅꯕ ꯊꯥ 4ꯒꯤ ꯃꯇꯝ ꯄꯤꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯔꯥꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯦꯟꯁꯁ ꯑꯁꯤ ꯍꯥꯟꯅ ꯆꯨꯝꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯨꯅ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRC ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯄꯨꯊꯣꯛꯄ ꯑꯁꯦꯡꯕ ꯁꯦꯟꯁꯁ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯦꯟꯁꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯕꯅꯤꯅ ꯑꯔꯥꯟꯕꯗꯨ ꯆꯨꯝꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯁꯤ ꯄꯋꯥꯔ ꯌꯥꯝꯅ ꯂꯩꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯕꯅ ꯀꯃꯤꯁꯟ ꯑꯁꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯅꯠꯇ꯭ꯔꯒꯅ ꯑꯣꯔꯗꯔ ꯑꯗꯨ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯃꯤꯁꯟꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯍꯧꯗꯨꯅ ꯑꯔꯥꯟꯕ ꯁꯦꯟꯁꯁꯇ ꯂꯩꯔꯤꯕ ꯃꯤ ꯃꯁꯤꯡꯒꯤ ꯔꯦꯀꯣꯔꯠ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯁꯤꯠ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠꯀꯤ ꯕꯥꯎꯟꯗꯔꯤ ꯁꯦꯝꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯣ ꯀꯣꯔꯠꯇ ꯆꯠꯄꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯒꯤ ꯃꯔꯝ ꯆꯥꯗꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯍꯟꯗꯅꯕꯅ ꯃꯤꯌꯥꯝꯅ ꯍꯣꯠꯅꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯏꯪ 2002 ꯑꯃꯗꯤ ꯏꯪ 2013ꯒꯤ ꯁꯦꯟꯁꯁ ꯔꯤꯀꯣꯔꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯕ ꯑꯃꯗꯤ ꯑꯔꯥꯟꯕꯅ ꯄꯤꯛ ꯊꯜꯂꯕꯅꯤ ꯏꯪ 2013ꯒꯤ ꯁꯦꯟꯁꯁꯇ ꯃꯐꯝ ꯈꯔꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯤ ꯃꯁꯤꯡꯒꯤ ꯆꯥꯡ ꯑꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯍꯦꯟꯒꯠꯄ ꯀꯌꯥ ꯌꯥꯎꯔꯤ
samna hairabada mafam khara hengalliba mi masingi sang adudi sahi amada mama aman angang ahum mari pokpagi mong lairi manipur hana kanglon kaina tawkiba census ki thaba aduna mafam khara mi masing unnatural population growth thokti maram aduna asingwa mi masing yumpham oiduna matam gusuna bamong pangthokpa census ki thabak pekhatringe amadi manipur gi yumlo nariba laiba khara degi sangkhiba illegal immigrants sing adu mapung phana khandokthringe da manipur delimitation ki process tawduna thabak lotion khrabadi madu asingba delimitation oire manipur gi yellow missing gi men khatpa ngamlaroi da mangjaba ama oigani amadi lamdam sida aran puari gi lamai ama hangbo in thokani maram sina nrc mapung phana satnaraba matungda asingba census da yumpham oirga delimitation tawgadabani hainasu paujal pausi gi editorial makhatana thamjari ado tentana sumna miyamna thamjaram gi haujukoina di miyam paus mata solution jarage masum khataba no update miyam punanga minase